Manipur Progressive Pig Farmer Association की मरी सुबह एनुअल जनरल मीटिंग ngasi Manipur Press Club ता pangthokkhre Association असगी हाना थौ पुरंबा अमदि हौजि हौजि थौ पुरिबा थौमि सिंग सरुकिया दुना पांगथोखिबा एनुअल जनरल मीटिंग अदुगा मरिलेना MAPPFA गे जॉइंट सेक्रेटरी रसम nganगomna phungdorappada miyamna pamna chanariba ok lamdam asida marang kaina puthokpa ngamdabana mapalamdagi chada marfutara di lamdam asida pusilaktuna miyamna leiduna chanariba ase thingnaba kana honarabasu ngasi fawba ngamdana leire oki farm tariba farmer singna ok narakpa matam chana hindak langthak pithaknaba hidak phangdabadagi awaba kaya ama mayoknare basidana marilinaba department singnasu matam chana yengsingliba watpadagi su paktak ngana ok sibagi chang wa khalakpa asinasu ok marangkaina puthokpa ngamdabagi machak ama oire asegumba kaya ase koknaba lamdamasida leriba ok farm tariba farmer singda matam gi oba training kaya piduna lakli hanasu phongdokhe when mafam phong khudingi chatuna biodiversity ngakhanaba training na singba ade awareness na singba koi piduna lagli do halaki yang ngai jaba mana mamanga hogi ba sei singda paktakna manipur punba suan bado atpangti oidre hadak sei gi di epicenter ahum khak kaksim imphali samadi surchampur natana assam gumna 297 epicenters leba tupakti namdre masimak mafaki achoba role ne na ai thamjak